Torbung khulda Churchanpur site tagi nongmei amadi bomna chingba masing khangdana kapsilaktuna landarakhiba adu Bharat lainga ki khut yamna chawna yawi haina amuko gi president na phongdokre lising ani ohum gi me ohum dagi thorakhiba irang asina maram oiraga IDP singna masa gi meyamda hanjinba fangjadri makhoibu masa gi meyamda ingna chingna lehennaba All Manipur United Club Organization amuko amadi masiga chatminariba lupmari haibadi amoba kohar MSF amadi PAM na honaraga ngasi fawba lakli loinana makata na sohana khigani haina amuko gi president sorokhaibam sanjoina phongdokre wafam asi nungthil pung ani taba matamda kwa kathelda laiba amuko gi office ta pangthokhiba pawgi mifam amada sanjoina phongdokhibani mahakna hai haukiba December 15 da Bishnupur district ki additional deputy commissioner ADC na IDP sing torbung amadi phagokchau ikhai gimfam singda anjil handuna lehenki aduga haukiba December 13 ki numidangda Churchanpur district singba site tagi nongmai amadi bomna singba masing khangdana kapsilaktuna landarki mahakna makata na hai Manipur da santi hanjil hanna bahona ringai tanja asida kangkhong sahenna bahona rakpani khulngakpa sing chingkhong chinga da lainadre government of India na pamliba si karino free da thadok laga nongmai amadi bom kaphaliba karigino khudakta nongmai amadi bom kapa government of India na lefallu loinana local volunteer singna makhum makhut fazil laga thamle aduga nakal amarom da free thadok tuna leire hairiba thawsel asi yamna chumdaba thawngni haina su phongdokhi ngasigi pawgi mifam aduda amuko ga chatminariba lupmari haibadi amobha kohar MSF amadi PAM gi luchingba sing su saruk yakhi Nongmei Kaptharakpagi Matangda special investigation team da Thigathalgadbni haina Cocomi na demand tawri IDP singna masa ki mayamda hanjinba horoba matamda khulai paiba singna Bishnupur district ki torbung da nongmai amadi bom kapsalakbagi thong adu special investigation team ama semlaga khudakta Thigathalgadbni haina Cocomi na thadorpa cherol amana hairi Cocomi gi media and publicity subcommittee gi convener Laikhuram Jayanta na khuyek piduna thadorpa cherol amana hai Narang numidang pung nipan makhairom tarakpada khulai paiba singna torbungda bom amadi nongmai kapsinduna micham miyam da akki tujungba pohon khibagi thawang adu Indian Constitution na piba fundamental rights ta chawna singnabani haina lofom thoi Churachanpur area da khulai paiba miyoi kya ifong phongna operate tawriba sigi matangda laingang khanaba miyeng changpham thoi Torbung bai khurok kangbai amadi torbung bangla na singba khudong tingai oiba mafam singda security force matik chana thamgodabani matam sangna lanjen na ruraga masa gi mayamda hanjilakpada ngairiba IDP singda nongmai amadi bom kapsinduna aki tujungba pohan khibagi matangda mapung phana thigalaga akaknaba matamgi manungda report pikhalakadabani hairi Salai Group of Company gi Managing Director Narengbam Somerjit yaungna Board of Director gi member mari gi yumda idina ret chathakre Ain kaina miyamdagi fund collection tawbaga mari lainana ngasi ayuk enforcement directorate idina ngasi ayuk tera lokrakpam Salai Group of Company gi Managing Director Narengom Samarjit amasung company asigi Board of Director gi member mari gi yumda ret chathakre ret adu da kari phagat khibage haibedu di fresh na chapchana paw phangbu ngamdri Thaudok asiga mari lainana agency ki paw matung ina hairibana miyamdagi ain kaina fund khonggatpaga mari lainana money laundering investigation amsung Bharat Sarkar ki mayokta lal hobuga mari lainana ngasi Imphal ki tongan mafam mangada idin red adu chathakibani ngasi chathakhiba red adu Manipur State Council hairiba asigi self stand chief minister Yambem Biren amasung council asigi self stand external affairs and defense minister Narengmam Samarjit ka link lainabagi mari lainai EDG official gi maiki digi makhata na hairibana Yambem Biren amasung Narimgam Samarjit ani asi Salai Group of Company gi maru aiba miya singni makhoi sing asi miyam dagi namthak tawba investment scheme gi kuthangda lupa crore yang khairom khongat khibada senaba singni hairiba senpham sing adu India gi mayokta citizen amasung lal hobuga mari lainaba activity sing da sinai Kes asi haukiba lising ani taraga mapanda London da Yambem Biren amasung Narengbam Samarjit ani na press conference pangthoktuna Manipur asi Union of India dagi ningtamle haina lokthokhiba adudagi lakhibani loinana lebak asigi sovereignty gi mayokta thabak tawba yauna group singi marakta nungsina handaba yengnaba semgatnabagi amadi citizen na singba prejudicial activity kya chathabaga mari lainana Narengbam Samarjit asi mamangda NIA amasung CBI na fagatpa laikre Yambem Biren amasung Samarjit anina English ngani ohumgi med kadangbal swajal dhara implementation committee ko ba amal linkhatki madugi matung lising ani nipanda hairiba committee asi smart society haina nongnomaming thonki madugi matung Imphal West ki sagolban tera lokrakpam laikai Salai Financial Service haina amuk linkhatkibani smart society asi non banking financial company ama oina ain kaina thabak tawraga lakhi Kuki militant singna landar khiba bu yaning da phongdoktuna miyamna news chekon changsin khre
Security Force na Kuki militant sing na pairiba khulai sing lokhatriba fawba matam kaktana lambi thingbagi thabak chathargani haina News Check on Women Society lei khol amadi relief camp ki miyamna phongdokre lambi thingbagi khongjang aduga mari lainana News Check on Women Society lei kholgi secretary Huidom Malini na phongdokhibada Bisnupur district ki manung charna leiba phagok chau ikhai gi miyoi sing irang namaram erga relief camp ta leirambadagi masa masa gi mayamda changduna leiraba matung ikhang khanghaudana ngarang numidang Kuki militant singna bom yauna nongmai round kya kaptharakpagi mayukta yaningda phongdoktuna ngasi News Check on gi mafam singda lambi thingbagi khongning chathaba hobani matam khara lepruraba matung relief camp ta leiramba phagok chau ikhai gi miyam sing masa masa gi mayumda changduna leiraba matung ngarang ikhang khanghaudana Kuki militant singna bom yauna nongmai round kya kaptharakhiba Kuki singna tawningbada tawbada security force na karigumba amata haidaba haibasi yaningde haiki mahakna makhata na hai maitai singna tawbadana phaningbata faba ngayok chafuda leiba nga amugum uhanbagi thong chatharakpa khaknatana Kuki singna nongmai kafallaroi haiduna icha singna pairamba khulai sing lokhatkhrei haujikna Kuki singna nongmai kaptharakpada tumina leisinba karigino leibaki mapi mapa sing thokpiraklo khulngakpa icha singi lokhatpi khraba khulai sing pithokpirao angam angamba yangnarasi haibu wafamsu phongdokhi